All Manipur Working Journalists Union, Amwju Senior Member amasu oiriba Union asigi hanagi President Wangkhemcha Shamjai Police na Phajinkhiba thouong adubu, Amwju Amadi Editors Guild Manipur, EZM na yaningdaba phongdorakpaga loinana, Nathadoknaba appeal Tourakli. Hiramasi matangda Amwju amasung EZM General Secretary na puna kudek piraga thadokpa cherol amana hai. Aranba pau phong lui haibagi maralda nungthilgi pau che, kanglai paki mairagi Chief Editor Wangkhemcha Shamjai bo. Thadoknabagi tanja amata pidana phajinba haibase laibak thibani. Landaba ngamdaba mioibagi mapokne. Aranba pau phongdorabaso thadoknabagi tanja amadi pifam thoki. Maram aduna athuba matamda Wangkhemcha Shamjai bu thadokpiyo. Nakal amaromda hauzik Manipur thokliba irang asida paumishina pau loba natraga khombada checksina thabak tawbiyo. Loinana editor singnasu pau adu chumle haiba mayak sengna khanglaba matung phongbiyo haina cherol asina makha tarakle.